Nungsiba ichilinausing. Ngasidi ko'y punna Fijol Gi Usool Taaminnasi. Punsi hiram khudingmak Islamgi taalimna koisilli. Aikoigi samajwadi amasung yumlay kairaygi hiramsinga mari laynay. Punsigi thabak thauram khudingda Islamna tambidaba amata layte. Livas posaksu punsigi pochangsingi manungdagi maru oiba pochang amani. Ngasidi aikoigi matamsida masigi propaganda asi yamna kanna tawri. Madudi miyoibana masagi apaambada amasung maholgi chanaba Fijol sizinnagadabane. Madugi matangda sariyat pu pusinba amasung sariyatki ahkam tahanbabu chawkhattaba wafamni. Masi masu taba fangi. Mauluvisingna masagi maikaidagi akan hukumsing hapchillibane. Dindi yamna lai. Allah amasung Mahaki Rasool S.A.W.gi na dinda asuk yamna pabandi tawbiramba natte. Maulvisingna makoigi maikaidagi semjin sajillaga pabandi tawbani. Masi makoigi yamna chawkhattaba samaj tindabagi dalilne. Masigi chawkhattabagi falda makoi masasu wafam kayabu thadoki amasung atopasu thadokhale. Fijol khudingak masagi mami tai. Fijol gi matangda sariyatna matam chuppa bayan tawi. Amasung haujikti thamoyna amasung science ki afawbisingnasu masigi hakikat asibu yanare. Haibadi miyoibagi Fijol na mage punsida lamchatta amasung thabak thauramda yamna chawna mami tahalli. Maramaduna Fijol bu karisu laytana khalloidabani. Hazrat Umar radiyallahu anhu da S.A.W.gi mami. Hazrat Faruk-e-Azam Umar radiyallahu anhu gi matangda laki. Nongma masjid nawida khutba pinabagidamak leng thoppiraki. Matamadu yamna fazaba juba ama litlamme. Khutba adu hek loibaga yumda laklaga juba adu lawthoklammi aduga haibiraki. Matung amuk hanna masigi juba asi setlaroy. Maramdi masigi juba asi setpada thamoida achawram futani gi wakhal laki. Tawba juba adu haram oiba posak maksu natte. Aduba Allah Ta'ala na adugumba Hazrat Singh lamchat halat pu mingselgum luna fazana seme. Pikra wafam Singh da so fattana lawramme. Adugumba Hazrat Singh tabak pu Allah Ta'ala na luna fazana seme. Makoigi pramandi angauba asengba figumbani. Maduda khara khazek dak laykibada dakfam madu yamna sengna ui. Asumna Allah wala singi thamoy sengi. Makoida marik khajik tang takiba fawba pamde. Hazrat Umar radiyallahu anhu gi thawdoktagi khangle. Fijol gi mami miyoibigi lamchat sajat niyam nitida oy. Maramadana Fijol bu karisu laytana khalloidabani amasung Fijol gi matangda sariyat ki usul bu bhab tagadabani. Madugi tunginba tangai fadabani. Ngasigi propaganda am. Saheb, thamoy amasung niyat siyang laga loire. Fijol khara khajik hongdokpana kari kairabage. Mapan thongda khara soirabasu manung chumli. Aikoina bhab tagadabani madudi. Dingi ahakam thawai desuni. Haksang desuni. Manung desuni amasung mapan desuni. Quran da haibiri mapan gi gunasu thadoko. Maramadana manung kharab oiba matamda mapan kharab oi. Kariguma manung na kharab oi drabadi mapan su kharab oi roi. Buzruk amana asum na praman pi. Uhaigi manung da pumlabadi. Magi pumbagi khudam makuda daki maung da ui amasung. Kariguma manung da uhai adu pum drabadi makuda kharab oiba ude. Manung da kharab oirba matamda da mapan da kharab oiba fongi. Asum na kanagumbagi mapan thong kharab oirabadi. Manung da su khara khajikta oirba su kharab oibagi khudamne. Natrabadi mapan thong kharab oiroi.
maram aduna mapan su chumba tangai fade amasung manung da su chumba darkar ni fijol oirabasu chabo oirabasu natraga samajwadi oirabasu khudingmak asigi mari mapan thonga oi tawbatabu maru oiba mamidi manungdo oi maram aduna fijol bu hanthana khanba wakhal tawraga nathiduna leiba tawroidabani asigumba wafam hairiba miyoising adu dingi hakikat bhab tadabani kariguma masigi wafam asi natrabadi huzur nabi akram sallallahu alaihi wasallam fijol gi matangda kanada so hairam loi amasung lamjing lamtak tawram loi fijol gi yumbi mari Allah Ta'ala na Quran pakta fijol gi yumbi usul tak hey Adam gi macha masu aina nakhoi gi damakta asigumba fijol thai madu nakhoi gi aron bamasung ikai gi posak hakchang kaya khumjin nabagini amasung nakhoi gi damak leiteng oinabani amasung takwa haibadi Allah bu kiyibagi fijol na nakhoi gi damak khwai gi hena fabani ayat asida fijol gi ahan bam maksad bayan tawbiri haibadi madu nakhoi gi aron bamasung ikai ba potsing kaya chingbu khumnabani aduna fijol gi khwai gi maru oiba maksad satre auratni nupagi satar khoidagi khu fawbani masi matam chuppa khumba zaruri ni zarurat leitana mafam singasi hangdokpa jaiz natte layeng bara chingbagi damak tangai fadana hangdokpadi jaiz ni nupigi na mai amasung khujengi atopa hakchang pum hangdokpa jaiz natte maram aduna fijol gi maru oiba maksad asini sariyat na akaknaba thamliba satar gi maksad asibu pura tawdrabadi sariyat ki mityengda madu fijol natte madu fijol haibgi matik chade maram fijol adu masagi maru oiba maksad oide Allah Ta'ala na haizak wafam kharasi dai khudingok pa amal tawngam bagi pangal thona da pinabi oisano